Maroiba pausing Council dagi corporation olakpada tawada bathabak mayam amalay masigidamak apabamyoy khanbatangay pade haina Chief Minister Okram Ibobina Fongdokre Awang nupong lamdamda anisuba oina Jenimsta I Bank ama hangdokre Amadi ILPS ki khongjang changsimbada mahirui singa police ka chawna bungna thokre nupi sina political parties singi office tak asisu thomjin kre Kurumzari miyeng tabiru bisimutaram ausari hauzik mapungoba pausing Council dagi corporation olakpada tawgadaba thabak mayam amalay masigidamak afaba miyoy khanbatangay pade haina Chief Minister Okram Ibobina Fongdokre ngasi kakhulongda pangthokiba IMC election gi mikhalgi campaign amada Chief Minister na wafamasi Fongdokibani taromaduda Deputy Chief Minister ga khangam MPCC gi President TN Haukep Sagolban Kendra gi MLA RK Imosu saruk yakhe Chief Minister Okram Ibobina Handaki IMC gi mikhal asi yamna maru oi council dagi corporation olakpada tawgadaba thabak mayam amalay tanfam asida ekoina afaba miyam gi damak thabak tawgadaba miyoi khanba tangai fade jahi manga taragi mamangda oiramba Imphal city gi phibam hauziti awonwa amal ahanba ngamle India gi smart city tarahumdoi khangapada Imphal city su yawba ngamlabani masi ekoina pangtawda tawbana pirakpanate urban ministry na parameter ama olaga khangatpani Imphal city da thaknabi isingi awaba leriba asi Thawbal dam jahi asi manungda miyam da kusinna bagaloina na Greater Imphal da thaknabi ising marang kaina fanganbang amlagani phongdoke Imphal city smart city se mapung di complete mapung phadraga su haudi hauramena parameter mayam leiba IT gi adagi prepaid meter gi solid waste management gi adagi sewerage gi incomplete oirga su hana already hauleramena haiba Sikumba mayam parameter mayam si yengagani akhoi Imphal city se Government of India ki Urban Development Ministry na selection tawda smart city kita khangatpada akhoi yauri basi adu hujik handaki election si yamna crucial hoy haibse masida tabir kadoriba ikai khumnajarba honorable councillor sing si role mayam amal layeba Deputy Chief Minister Gakhangam na Manipuri Chakhopada Imphal City yamna maru oi Municipality Act semdoktuna hauziti miyam da hena thabak sinanaba corporation ole corporation asina tawgadaba thabak thorom yamna lay marabaduna miyam gi thabak tawba ngamgadaba miyoi khanbatangai fade phungdoki Manipur han kauriba fajagaraba state asigi rajya asigi konung oiriba Imphal konung se masi semgat sagatpada achoba thaudang mokhoida lei Maramaduna leiriba paliba sarkar siga samnaba yaba wa tanaba yaba adugum candidate to thagalaga ekogi ward samgatsi ekogi city ase samgatsi ekoi phunum kame yamna congestion ma leiri se kariganu sai haidu plan to dabagi kana to bani mase is out to badaka lei hadana Awang nopol lamdamda anisubo ina ngasi Jenimsta I Bank ama Health Minister DK Korungthang na hangdokre tarum gamari leinana DK Korungthang na paisa khatagi khalaga layengada banate anabagi pulsi gi khalaga layengagi service pireba matamda Health Department asina chakthok chaningai oigadori bani maana makhata na Jenims ki mari lenaba singna kanna honaraga Jenims chakhut kadaba nate masida leriba doctor amadi staff singna kathopga loinana tolop tagi thabakna Tolop tagi thabak na hena maru oi khalaga mathau ningthina pangthopa tangai fade masina matamga chanaba mongda healthcare system fagat hambang ngamgani phungdoki Manipurda aphabat tawning liba social organization ki civil organization leader khudimak chu ai ko ma khan thibak dai asina taba atopa means like thibata ban rocket asina ke generation mayam se hatopata ra matam masi paisa na lai aduna sikuma matam masi pagin housing da pibatai monan batai maramdi future ki damakta future phaga le chera bade aphaba healthy society ama lehan se batar gade ekoi ki housing sida chap chap matam pibata bane
ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯟꯐꯣꯔꯆꯨꯅꯦꯠ ꯑꯣꯏꯔꯛꯀꯗꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗ ꯂꯥꯛꯀꯅꯤ ngasi ibank hangdokpagi thorom aduda jenims ki director professor Deven Laistram health services ki director dr okram ibomcha jenims ki I gi head of department professor k naresh kumar na chungba mioi kya na sarvya ki professor Deven Laistram na ngasi ibank hangdokpa ngamliba asi mari lenaba minister amadi jenims ki senior doctor staff na chungba gi mating dagi ni mit udraba mioi amada kanaguma mioi amana mit piba matamda ibank ki tangai fadaba chawraba thodang lai phongdoki Amaromda ngasi Jenims ki orthopedic department ki makada spine clinic ama director Deven Laistram na hangdokre tongan ba sarugi leina ga mari leina na layeng bada mapalamda sel kaya changna chanaramba adu asigumba spine clinic ama Jenims ta leiba asina miyamda chawna khudong chaba piba ngamlagani haike Manipura kogi ni join se dagi naba mioi kamum lekre aramasi akoi mapanda masi akoi facility leitabani na mapanda koi aim star 40s da Mumbai da Chennai da are amada pashaji hen changba aduna ni replacement nama tawba matamda masi lupa lakh mari manga modum changba aruga karigo masi aikoina Manipura tawba targadi अखोई मसी पैसासी याम हंदरकनी मसी लुपा लाख अमा अमम खाइना कोनबा यायना अखोइना सा तौसे अखोई ngasi हांगिबा क्लिनिक से मतम सान साना मनपुर प्रजागी दमदा खनबिरगा अखोइना कयाम यामना सेवा तब ngमगे हाबदो मदु पुथोक्सी अदुगा पैसा याम चंगदबिदा अखोइगी मणिपुर से यामना सोशल इकोनॉमिकल लोइबा अखोइगी स्टेट निना पैसा याम चंगदना ऑपरेशन मखल मखल से तौसे हाबसे अइना अखोइगी डॉक्टर सिंगेसु अइना अपील तौजबनी orthopedic ki head of department Dr. I Ibum Chana Sana Konavada Tawaya State Oibana Sarugi Anabakaya Tatana Toli Asuguma Anabakaya Asidagi Spine Clinic in Matingna lying with up Mating Oiragani Hike. Hajajik Mapandagi specialist am lai private hospitals in da lying Adubu Mapai reimburse of Yadi. The high river coaching je Pala Humari Kasan. Because Jinimse Argadi treatment Dumaya Kona Yanazaraga Mapangi Dr. Singh Kanazava Dr. Singh Laga free treatment review Yagani Adagi treatment higher because the loy to the hospitalized over physiotherapist rehabilitation program mayam do mo gi help lemina free of cost na tan but the total cost of treatment say Jenims da madum facility do hamdo de ko na soidana Manipur prajada masigi ko specialty service extend so na ne ji egi thasa da ILPS की खोंजंग जंगसिम बेदा माइरे सिंगा पुलिस का मफम के आदा चाउना मुंगना बथोखरे नुपी सिंगना पॉलिटिकल पार्टी सिंगे ऑफिस तक ngasisu थोमजन के JC ILPS की वुमेन विंग के मियोय सिंगना ngasi कांग्रेस भवन MPP ऑफिस अमदी CPI के ऑफिस ता थोमजन दुना मणिपुर दा इनर लाइन परमिशन चना हलु पास तोखिबा बिल अहोम एक ओंदना चना हलु मितोपना वोट लेपा अमदी वोट थादबा यारोय हायना खोंजंग जंगसिंखरे पुलिस ना मियाम अदु असोय अंगाम यावदना लाक्शन के JCILPS की खोंजंग सवलदुना TG हाई सेकेंडरी स्कूल के मेहरी सिंना ngasi कैंपस मनुंगदा वाकम मिफम चथरबदगे कैंपस मपाल थोरक्तुना रैली चटननबा होनरपदा मणिपुर पुलिस ना स्कूल की मेन गेट अमदी अतोप गेट सिंग लोनसिंदुना थोन खिद्रे मेहरी सिंना पुलिस की थवोंग यानिंगदबा फोंदोतुना गेट नमखाइरपदगी अहेनबा पुलिस फोर्स कौदुना मतम खरा कन्न मुक्नके मेहरी सिंना फोंदोरपदा नुपी तंबा स्कूल दा नुपी पुलिस यावदना स्कूल कैंपस दा चंगलप यानिंगदे महिरोय सिंबु सासनगुमना फाजनुना थंबा यानिंगदे ngarang fazin khiba महिरोय खुदक तथादो हाइना खोलाव कया लाउखे ILP चनहंगदबनी हाइदुना ngarang political party singe office ta ihau changsin khibada fazin khiba mahiroi sing thadokadabani haiduna ngasi Uripota leba iboton sana high secondary school da mahiroi sina wakat mifam pangthokre wakat mifam aduda no ILP no government Delhi da chatpang amdaba political party singe luchingba fam thadau Manipur da ILP channahangdabani haiba kholaw kaya lauke
Uripok flyover loisilakpa mayada ngasi Brilliant School Iboton Sana High Secondary School CC High Secondary gi Mary Singna Human Chain Semduna JCILPS ki khongjang sagatuna khongjang changsingkre makatana rally chatana police na lambida tatuna thamke JCILPS की थौमी सिंह चीफ मिनिस्टर MPCC की प्रेसिडेंट अमदी BJP मणिपुर प्रदेश की प्रेसिडेंट की मितम साधुन मई थाखे ILPS की खोंजंगदा सरुक याबा महरे अमा पुलिस ना फाजिंख्रे ngasi nungthil segarot takhelambam lekaida JCILPS की स्टूडेंट विंग अमदी women wing की म्यूसिना असाबा मितम सिंह पुथोक्तुना मई थाबगलोना ना खोलाव कया लावके मियामना कैसांपा जंक्शन तमना खोलाव कया लावदुना हागलपदा टीडीम ऑयल पंप मपादा मणिपुर पुलिस ना थके लोइना टीयर गैस कापतुना मियाम तनखाई के खोंजंग अदुदा यावबा महिरे अमा पुलिस ना फागत के स्टूडेंट विंग के कन्वेनर नंदाबाबू ना फोंदरकदा मणिपुर पुलिस ना महिरे फाजिनबा थवंग यानिंगदे कंडीशन अमत यावदना थादोकदबनी हौजिक फावबा दिल्ली दे चतुना प्राइम मिनिस्टर उननबा होनदबा अमदी इहौ असिदा पॉलिटिकल पार्टी सिंगना थवाई यावदबा यानिंगदे फाजन किबा महिरे अथुबा मतमदा थादोरक्तरबदी अकनबा खोंजंग चंगसिगनी हाइके मणिपुर फाजी थादों की मैदा तारीदब चंगली खोजंग पोलिंग पार्टी गवर्नमेंट तासीन्द्र मैदा अखोई JCILPS मणिपुर CM कांग्रेस प्रेसिडेंट तेन हाउकी मणिपुर की सेंट्रल पार्लियामेंट की मणिपुर की स्टेट प्रेसिडेंट अखोई श्री भवानी की कई भिजी मई थाजबनी महिर फजमना अखोई मैम हौसी नमदब सेंट्रल पार्लियामेंट BJP मरुना कांग्रेस पार्लियामेंट कांग्रेस सेंट्रल पार्लियामेंट BJP पार्टी अनिसना मरुब थौदावरकान अखोई मरुब थौदावना अखोई JCILPS मगदी हाजरी लोना मौसना फजंग मैर अदुम थादोपीनब JCILPS की गोपी मकाजा अभी तौजी लोना अरिगो थादोब आदि ngasi सबने खोजसी हेनमा कोन खोजो कयावा तंगनो सेम थावन लेरे हाबसी ngasi पार्लियामेंट आसना कोई सबतर खंगी जमना हाबसी JCILPS मगदी गवर्नमेंट थमतरी खोंजंग चंगसिनबा अफबा महिरोइदा BJP की थौमी अमना पुलिसता ओत नैननबा इंसिनबगी थवोंग कंडेम तवे असिगुम थवोंग मतुंगदा अमुक तौदनबा पारा तबिफम थुई हाइना JCILPS की स्टूडेंट विंग के कन्वेनर नंदबाबू ओइनामना फुंदोक्रे ngasi JCILPS की ऑफिस ता पांगथोकिबा पाउ मिफम अमदा माना मखाताना ngarang changsinba khongjangda mairoi ani police na faduna nijapa chuthekta leiba BJP की ऑफिस ता पुसिनके महिरोई अनि अदुबो कैंपस मनुंग अदुदा पुलिस ता फू चैबा तौनबा BJP की थौमी अमना इंसिनके असिगुम थवोंग मतुंगदा अमुक तौबिगनु हाइके महिरोई यावना मिचमना चंगसिलिबा खोंजंग असि मणिपुर पुलिस किसु यावरिबनी पुलिस ना खोंजंग चंगसिलिबा सिंगदा का हेनबा थवोंग चथबा यानिंगदे लालिबा तांग 19 फावबगी मनुंगदा मणिपुरदा लैबा पॉलिटिकल पार्टी सिंगी म्यूसिंगना दिल्ली दा चतुना तक्षिंद्रबदी हेना कनबा खोंजंग चंगसनगनी MLA हुंफुना ngasi फावबा मखोइगी चपचाबा फिरे फोंदोक्तबा सि लाइबक थीबनी MLA अमसुंग मिनिस्टर सिंगी मयुमयुमदा म्यामना खोंजंग चंगसिलक्लोय हाइनिंगाय लेते हाइखे अरिगुमा तांग 19 फावबगी मनुंगदा अखोइना दिल्ली चतुना मरिनबा अथॉरिटी यूनियन गवर्नमेंट की मरुबल सिंगमसिंग उनदना मयान पामलेबा ILPS चना हनबा पास ऑफ बिल हम अदु SMP नबा होनदबदी होजो चंगसिलेबा खोंजंग असिदगी हेना कनबा खोंजंग चंगसिलगनी लोयना मणिपुर गवर्नमेंट अखोगी मणिपुर पुलिस अमदी गवर्नमेंट सिगी थौमिसिंगना अखोगी मियाम यिंगलिबा वखलनसि बल तसिंग नुवाइजते पोलिंग पार्टी सिंगना थौसादबदी दमकता अखोई मसेम अमगा ई मसेन मकता तोंगा तोंगा वखल मखाय खोंजंग चंगसिमिना अखोई पन वमन नमगी थौदोकसे असि पालिबा लंगा असिना थोनमनी पाउगी मिफमदुदा सरुक याकिबा TG हाई सेकेंडरी स्कूल के महिरोई नुपी मचासिंगना फोंदोखिबदा ngasisu longjam brozen kauba mahiroi ama police na fakiba mahiroi sing condition amata yaudana thadorkadabani ngasi TG high secondary school gi mahiroi singna democratic oiba khongjang changsinaba honabada nupa police ama school campus ta changlaklaga nupi macha sing check tauge haina phungdokhiba yaningde mahiroi sing condition yaudana thadoroktrabadi hena kanba khongjang changsingani tungi yumbi oigadaba mahiroi sing faraga khongjang tapthagani khalabadi makoisu loina fabiro haike अखोई फागिब महरोई अनीसे थादोपीरो मखोई थादोपीरक्तदी तुंगी मिरो कनबगीदमक्ता
ꯌꯦꯜꯍꯧꯃꯤꯁꯤꯡꯁꯦ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯏꯍꯧꯁꯤꯗ ꯃꯣꯏꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯐꯥꯖꯤꯜꯂꯕꯅꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯐꯥꯖꯤꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯐꯥꯕꯤꯔꯣ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯣꯏ ꯌꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯒꯦꯅ ꯈꯜꯂꯤꯁꯦ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯣꯏꯔꯛꯀꯗꯕ ꯑꯩꯈꯣꯏꯁꯨ ꯐꯥꯖꯤꯟꯕꯤꯔꯣꯕ ꯌꯥꯔꯦꯕ ꯑꯩꯈꯣꯏꯗꯤ ꯑꯃꯔꯣꯝꯗ ꯇꯤꯖꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥ ꯐꯥꯕꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 7:30 ꯔꯣꯝ ꯆꯠꯄ ꯃꯇꯝꯗ ꯑꯣꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯪꯍꯧꯗꯅ ꯑꯣꯐꯤꯁ ꯀꯦꯝꯄꯁꯇ ꯆꯪꯁꯤꯟꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯕ ꯍꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡ ꯆꯪꯉꯛꯅꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯈꯨꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP AK ꯖꯜꯖꯤꯠ ꯑꯃꯗꯤ ꯑꯇꯩ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯃꯍꯩꯔꯣꯏ 6 ꯐꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯊꯅꯥꯗ ꯊꯝꯈ꯭ꯔꯦ JCRPS na ngarang BJP office da khongjang changsinkiba aduda police na fakibi Iboton Sana Higher Secondary gi Mahairoi Vidya Lakshmi ngasi chera court leba CGM Imphal West Lamkhan Pauton Singh gi court puthokre mak numit 15 ni judicial custody da remand lauthakre Haukiba tang kulumdoi gi numidangda Imphal Turel gi imai wangkhalaktuna Kiamgai Muslim oinam lokol mapada chauna ising pathorakhiba aduna kairau kendra gi manung chanba urup khunau lingchat arapti awang lekai haining makhong amadi konyai thabi gi yum kaya ising thumjin khibadagi lamdamadong gi miyamna khudong chadba kaya mayong nariba se kendra gi MLA yauna social worker ni haiba miyoi sing yauna Manipur sarkar gi mari leinaba department ki maikai dagi miting amata changlaktababu pendaba phungdok narakli ISTV News na ngasi mafam aduda kanana chatuna yengluba matamda ising thumjin ba khul singi mafamda urup khunauda ka hena ising imai lehwa thengnarakhi SDC kairawi maikedagi awana tarbasingda cheng hawai thauthum khara yenthokpa natana leifam leitabagi awaba kayam miyoi kayana mayok nahori local MLA na matam chana thabak paikhattabadagi miyamna awaba mayok nabani haina urup khunau youth club ki president Firoz Khan na ISTV News da phongdorakli BJP Yuba Morcha na urup khunauda chana thangnaba polam amata yenthokhiba leite haina khangalakli Mahi marong mangba zum kai tek tariba singa si sakana compensation pianingi aduna maruina hoigi ngai farm sujauri masigi sarkar na mari lema department singna hoigi compensation pianingi life saving board aibadi hi gumba khara pianingi jamna luri mafam basi numit tha makhai natraga tha amagi sangbagi area akhoi matam laigani jamna chauri singasi asige loinana akhoi local MLA na ngasi phawada khulasida lakpagi mai mateng ama pho pibidre yamna akhoi pungning nungsi Amaromda awana tarabi nupi amana Mikhul matamda MLA yauna masana masabu social worker ni haizaba miyoi kyana miyamgi mateng panglibani haina thabak kaya paikhatpa urabasu tasengna awa ana taraba matam asidadi kanagumba amatana hanna yengbidre haina pendaba phungdorakli Nomagi suraga talaga sa jaba khajitang lalodi tawjarga nupi angangsing thoka sa jaba ngaktani masa masu lai su tamhandagi sumba mayam sigi problem si thokpa da isingi lambi thong chatpa yadaba hana mamangdi kangai dagi so hona thokpa yadada leiba mafam amuk ising dubsale nauna masida thokpa yadada leiba lambi thonggi khudong sa daba singsi local MLA na maru waina puking si chingsanbiraga masigi mafam sida atuba matam da puking chingsanbiraga changsanbirao Handaki ising chauna soon badagi leifam leitre hairibi soibam lata kaubi hengang makhale kaida leibagi imung manunggi awabada BJP hengang mandolna selgi tengbang pikre BJP Yuba Morcha hengang mandolna su jingabandal ani su mateng pangani hari BJP Manipur Pradesh ki Human Rights Cell ki convener P Sarachandra BJP hengang mandol ki president Chingakam Imboyama amadi General Secretary Organization Mangsatabam Lalit Chandra yauna mandal gi miyoi kyana Mateng piba adu da saruk yake hengang kendra gi ichauna soalaba mafam sing amadi turel khongbal singsu yengsan ke Sarachandra na haikibada awaba taraba singi damakta mateng pangba lakpani phungdoke Handang numit nini chupna nong chukiba aduna nambol chingmang da leba Kangla Foods ki factory gi tongan ba mafam kaya su ising thumjile hauzik fawba ising chawgi chang hanthadre Ising tumjin ba sina maram oiduna Kangla Food na puthokpa tongan ba makhagi achapot lupa lakh 19 rom mangle hari Ising chawba sina maram oiduna factory asigi thabak thoram singsu matam kharagi oina lepkhre
Handak nong chukibaduna kairau kendra funal maring khunjau taba lambi chingninkhai lambi faunadana lerabadu BJP Imphal East ki President Muhammad Abdullah amasung BJP kairau mandal ki President W Birena luchingduna semjin kre miyam gi damakta yenglaga lambi asi semjin bani haina Muhammad Abdullah na phungdorakli Imphal East ki manung chanba uyumpok nongshumda chenba khameng lok turel dagi pathorakhiba isingna ensangna pi amadi mahai marung kaya amangata thon kre Sarkar ki mari lainaba singna miyeng changbiu hairi hidamasigi matangda paudam ama Numit kharini mamangda Manipur gi mafam kaya da sukhiba nongna Imphal East ki manung sanba uyumpok nongsumda chenba khamelok turen gi imai wangkhalaktuna akoibada leiba mahi marong kaya ising irolungda lukkibadagi laumi kaya kokta khut hamnare chaurangna lopari kun henba mafam singda tongan ba mahi marong sing kobi morok sujak tarabuz khamena sinba khongdum mairen Hawai lasmana singba thaduna laumi kayagi hingnanabagi lambi oibani chaurangna farmer nifuromna kan honaduna mafam sing asida mahi marong thaduna hingnanabagi lambi oiramba asi singna thumjin khibana senfam kaya arembada mangale farmer singna ISTV news da phongdorakpada khameloki khongnung thenba amadi lairai fazna leitabana isaugi awaba se mayoknabani chaurangna lupa lak marifurogi sang oigadaba mahi marong mangtahan khre haina Pongdorki. Kalau dah ising sok lagi, kopi itu jual udara, dapat jual udara, dapat lama kopi itu lama pam ni apa, jual udara ising anak samnan ni apa. Perkriti mana sembi benar, ising isau si tuai besi, aku itu di laibak tiba ni, aduh, gamen dah tanya pam di laiter kasu, aku ini wajah kiba amat tauriba, aku ini hona riba mayam si sang nuku bira bani na, ising na gamen ki side tagi. Isa isana sen puthokuna thasaba mahi marong sing asina yum pujabani adubu yam khraba sempam sing mang khrabanina kari tawgadabano haiba khangdare kanada wakat kani haibasu gyan tadare awaba kohan binanaba mari leinaba singna hona hanbiyo haina makatana fongdorki ai hek hona jabse sahi tara ga manga truk sure ngasi bo government gi side tagi phallama natraga kariguma khudong jaba ma pigiba hujphok leitri adu horticulture department na maru marang khaji pi adu koi adu gumba natna atai atopa department e simadi na pi gi ba thoidokpa akoi do thingna di leigidri farmer singi awaba sing asi khara kon biragadi farmer singi thamoida kitang khara da orga su harau bagi koi mami tagani ni khali paudam zriba nabakumar khawpam ISTV news wimpo kairau kendra gi mafum kaya da hauze ising thumduna leifam leitabagi awaba mayoknariba praja singbu Kendra gi MLA amadi mari leinaba authority dagi mateng amata fangdri atuba matamda mari leinaba singna miyeng changdrabadi miyamna khongjang changsingani haina ising ichawga mari leinana semkiba relief camp committee kairau gi mihu singna phongdokre ngasi Manipur press club ta pangthopa pawi mifamda committee gi member Wahidur Rahman na phongdokibada Kiamgai Oinam Urup Arapati gi mafam sing ichawi awaba mayoknari adubu laibak thibadi kendra gi mihut oina thagat khiba MLA Thamarjitna praja sing gi awaba khangbide thawong asi minority praja sing ni haiduna thawoi dabra amaromda ISTV gi official amata fawba lautuna yengsimba leite asigma thawong asi pendi haina phungdoke Hairiba Kairau Kendra gi manu chanba leiriba lamase masi muslim sing ayaba taba haibdi minority se ayaba taba jaga ni haidana local MLA natrang ngasi sarkar se nathai na thambirabra natrang mafam se Manipur gi tongan mafam amne na trito birabra asukthina TV da media singna natraga miyam na wa laudna Manipur da kwaidi gena sathina kai bi sing phomde mafam sini har pawda masi pawda karam haina kai ni no kamai tor thingadage praja sing awa se kamal kokadage haidana department gi miyam hog lapidaba se mai kai sing praja sing na condemn tawi Ichau da awaba taraba Kiamgai gi miyamda BJP gi member kaya mundinna chana thangna ba polam sing mateng pangkre youth development organization ga khusam naduna awaba taraba singi fibam yeng silaba matung mahaki maikeda gi mateng pangkibani handaki ichau da nambol phasing makhada changja pham lauduna leriba relief camp ta CMO Bisnupur Dr S Baby Chan amadi CAC Nambol gi MO in charge Dr T Mera Jauna luchingduna lemna laing bi kem pangthokre handaki ichau aduna laina tinna kaya sandorokpa yabadagi ngakthok haunana ba kem asi pangthopani hairi nungai gi matang da semkhiba JAC na kaukiba public curfew da mateng pangkhiba club organization amadi miyambu JAC na thagatpa phongdorali
Mara leba music cherak piba ngamdabagi damak police station da thomjinanaba sem saba loire haina JC gi jerol asina makata na phungdoroli pawi marathon atemba break amata Constipate season abana manung san manungai taba constipation problem kohan mangami itan tanba manung san ba singusu kohan mangami nomada tumam daida lubu saba ising glass amana chamas amana traga ani dan thadara season abiyo Constipate. Irudio Coaching Institute. Admission open for Class 11 Science CBSE 16 June 2016. Visual-based learning sigi kanabadi bakliba adubu laina khanghan bangami amasong mitna uraga khangkiba para adubu laina ningsinghali. Other features are small batch size, faculties experts in CBSE syllabus and exam pattern. For more information, Irudio Coaching Institute, Kangabam Leirak Machin behind Vigo Hotel. Oza Pain Relief Ointment Khwang naba, kok sikpa, tang sikpa, khu naba ni singbada sinaba yarba, lipsa group na puthok saba Oza. Bigla na change kung mga mapuparang kada in advance or iba growth iba. Manipuri data na tanap maling no kung puding magka bigla na mambaw ilisyonahan ng zage and wishing likla on its 25th celebration. Break metung da taram nausari. Sini tarahum doi ki January taramatoi da Imphal airport agi drug fagat kibaga mari leinana Chennai haina CBI na char se thangalakhraba miyoi mari hearing jatharaba ngasi lamphel patta leba narcotics drug and psychotropic substances ki special court na laknana ba khangan bada miyoi adidagi hena lakidre thaudosi da Chennai haina char se thangalakhiba makhoi mari adudi Okram Henry Angus Rajneesh Kumar amadi Tiagi ni ngasi makhoi mari gi manungda Rajneesh Kumar amadi Tiagi laktabadagi jungi tang taruta amung hana hearing chathanaba matam lepkre masigi matangda CBI gi council ibom chana wafam kaya phungdorali next data and lakriba ni duga samantaraga pathan tektat ka cognizance na kora lori se 18 kan low corner charge thar pasi Hagalaga in the institution of the case COVID charge thar 18 April da corona cognizance lower adu go mo isi samantha ne du se pass Hayeng me kuntarukta Rims Hospital ge junior resident launaba interview pangthokane haina toromba du laliba me kunipan ge nungtil pung ani taba matamda Rims ke Jubilee Hall da pangtholagane haina Institute asigi medical superintendent na khangalakli Keso Chandel district ki luchungba singna ngasi kana amasung Molnoi area da leiriba government ki school singi fibam yengsinkre President Daumang Haukipna luchungba tim aduna Y Thingkang 5 Government High School Kanan Primary School, Longja Primary School, amasung Sajik Tampak Government High School yengsinke Technopol Subdivision ki manung chana leiba private amasung government school singsu yengsinke School sing asigi infrastructure amadi ojagi awat paleramba kaya thengnaki Mahairoi Chehumrom leiba Sajik Tampak Government High School ki haujik oja nipan khak lei School asida oja mari transfer taunaba order thokrabasu oja ama khaknatana ngasi fawba report tawradri hairi Keso Chandel District ki President Daumang Haukipna Paumi Singda Oja Singna ayamba school karam daba thengna ke Ojagi award pa amadi school building ki khudongcha daba leiriba sing government na athuba matanda mieng changbiu haina phungdorali Mostly Sajik Tampak High School sidi ceiling su to hode floor su phana to hode ado construction no basaba su quality maintain to de ya di government na sikumba si phana jing sinbiraga tunga ngangi da makhanbiraga to bisnu haina government da appeal to bane Imphal Dimapur lambi ki fataba lambi sing Semjindrabadi Sada Hills ki civil society organization singna lambi thingbagi khongjang changsilagani hairi CSO Sada Hills ki wangangloi lamcha chongloi na tafau kuki dagi gamki 5 faubagi lambi yengsilaba matung paumi singda mafam kayada kom leibadagi lambi asida chaliba singda chawna khudongcha daba mayoknare Nomada port puba gari yauna gari chamri dagi chamanga fawba chaliba lambi asi afaba fibamda thamba haiba asi yamna mathau tai
Fibam chatraba lambi asi semjin binaba mari lenaba authority da yangshin binaba kayarak hana khanganduna lakpani adubu ngasi fawpa tabidre government national highway asibu fibam fana thamnanaba semjin sajinbagi thabak matam gi oina tawdriba karigino contractor singi pifam thokpa senfam pitok tabra hangli nongju tha laktringai chayol amagi lambi asi semba haudrabadi akanba khongjang jangsilagani haiki commodities mayam changsinba ngamdradi awabdo kana tagani koi public praja manipur da leiriba praja mayam si waroida haibisi sarkarna munna khanbiraga koi lambi si atuba matam da sembinaba appeal tawjabani adubu karigumba koi Sadar Hills stretch ta leiba national highway si hapta magi manunga repairing tawbidaba civil society mayam tanglaga pantawani abji hoigi Handak pangthokiba Manipur Civil Services Combined Competitive Preliminary Examination Inglisini tarataruk asibu JAC semduna amadi satragi sansthan kayana examination asi hangatabani haibasi pulap hanbagi mahutta maraibak thiauraba instruction ningthina khangaudraba candidate sing adukhaki oiba alternative arrangement ama MPSC na sinbiu haina MCS preliminary exam inglisini taratarukta saruk yakiba candidate sing na phungdokre ngasi Manipur Press Club ta pangthopa paumi singa unaba amada parikya asida candidate oikiba H Pradeep Kumar na phungdokibada exam asi amuk hanba tarabadi August 8 ta pangthokadarba UPSC exam yawgadarba candidate singda apanba oigani MPSC na su che nabasi koknaba athuba matamda chapsaba thabak lokhapiu haike Haukiba tang mangada uripokta mairagi khongcha chapada nahakhara police na fubada khamlubagi maralda makata na police na furakpada soklabi tarinina sidriba phawba chara hendra khongjang sangsin badagi police na fadana Janamski security ward ta lerakibi tarani ngasi Imphal West CGM ki court puthokre nimit tara mangani judicial custody da remand loktakre Amaromda tarini furam bagi matangda semkiba JAC na sinduna ngarang Sorbonne Thingel Community Hall da pangthokiba Thangmaban United Club amasung Oripoki Club singi apunba mipam amana Manipur government na numit nini ki manungda January ba police personnel matik chaba jarak pidrabadi makhal makha kaya gi khongjang sangsinana ba warep laukre Imphal da Ukrul House sabagi matangda PMRM Koba Loop amana media da phongdokiba du arambani Jingmi singna Imphal da lakpada safe oinaba house asi sanana ba honabani haina Phungre Youth Welfare Association gi president Premi Sangana phongdokre ngasi Manipur Press Club ta pangthopa paumi singa unaba amada mahana makhat taraduna Ukrul House sabada hidden agenda amata leite association asisu non political party ni Ukrul House asigi mahutta atopa maming amat thonbada karisu akaiba leite masi sabagi maruiba maramde yumdagi lakpada thungpham leitabagi awaba amade anaba purakpada khudung chadaba kaya thengnarabe asi koknanabani haike Handak nongkana chubadagi tampaki mafam kaya da ising ichawi awaba mayok narigay jingi mafam karadasu khul kaya namthakiba yabagi akibal leire ngasi pau mi kharana Ukrul district ki manung chanba Mahadevdagi kilometer tara mangarom chatlaga leiba molnom amadi songthel khul gi fibam yengsilubada khul tariba mafam da chawna chekhaibadagi khunja sing mayum thadongnaduna manakna pai yum singda changjafam lauduna leinaba thengnarake songthel khul asi yumnak marifurom leiba khul amani Yumnak kuntra romdi chingi sarukta chawna chekhairakpana makhatana nong churaklabadi namthakiba yabagi akiba chawna leire molnom khulgi oinasu yum kunlom khudong thiningai oiba pibamda leire songthelgi ningthau tamthang haukimna khul ani asi awangma mafamda leiba maramna chingning khairakpa tarbadi yum kaya tektura lefam leiraroi government ki mari leinaba singna yangshin biduna khunja singi nauna khunda leitana naba miyeng changbiu haike leitaba ko yam nungaina sigim lab kunse adugi sama thak te so mu laaga khoigi anakpada khara chekhaiba mathak maya si so mu sina sum chat kharaga di mathang lakkedra na mayam se mu kinaba
Mark Besista Oja Loba Yaro Hana case in a Kongjang Kaya Sangsilaba Fawda Education Minister na Miyang Amata Changbidana Laitokpa Mahak Masa Minister Oibadamatik Jadi Takpani Haina case gi Cherol Amana Fundoli NCTE ki norms Oja Loba Mark Besista Low Habagi rule Yaude Yumlo Nariba Nagalanda Handak Mark Besista Lowi Habagi rule Yaude RMSA gi Oza Lobada written amadi interview Tauraga Karigidamak Lamdam Asidana Mark Besista Logado Ribano Masigi Nungi Oba Wakaron Lebak Miam the Singdokadabani Hiramasida Education Minister na Miying Changadabani Hari Bisnupur District Tera Kongsang Vida Meitei Manipur Defense Committee Amadi JC Tidim Anina Sinduna ILP Amasung Meitei na Schedule Tribe on Bagi Matangda Miam Gibi Pamama Pangtokre Civil Society Organization Kayagi Jungbasing Maira Paibi Kiana Saru Yakiba Mipam Aduda Tangzing Laitel Tera Kongsang Bigi Ningtau Salam Tomba MMDC gi President M Iboyama CCSK gi President Arjun Televisu Saru Yaki Ngarang numidang pung tarelom taba matamda None Amasung Tupul gi Maraktagi Tare Suba Battalion IRB gi Scott Kangbu na Fakiba ZD Johnson Ingen Chow Gangmei Icham Chamna Auto Rickshaw Thousaba Miyoi Singni Makoi Kanagumba Loop Amataga Mari Lainaba Miyoi Nate Haina Light Vehicle and Auto Rickshaw Association Nonegi Jerol Amana Sindoroli Thasigi Kunithoida Chandel District ki Jogpi area da ambush tawduna Assam Rifles ki officer ama Lanmi Manga Laikidaba Thaudoki Matungda ngasi Chief of Army Staff General Dalbir amasung Eastern Command ki Lieutenant General Pravin Baksi Kumapan Suba Assam Rifles ki battalion da Laktuna security ki Fibam Yangsilamde IGAR South Major General VS Srinivasna Thaudodu ki Matangda Army Chief da Paudamaga Loinana Hauzik Chathariba Combing Operation ki Matangda Sutam ke Mapamaduda active Oribala Lobusingi Matakta Lepalaitana Operation Chathanaba Army Chief na Fondoke Laikidrabasingi Imung Manungi Awabada Saru Yabaga Loinana Imung Manungda Pangbeya Mateng Pangnabagi Damak officials Singda Kangan ke La Lobusina Asigumba Makalgi violence Sathabana reason Asida Tungkoiba Tangdu Leitaba Wata Padaba Ama Oiraknabagi Operation Chathanaba Tauna Henapi Fondoke Army Wife Welfare Association Spear Corps Regional President Biva Krishna na Senapatigi Compensation Grace Orphanda Selgi Mateng Pikre Regional President na Pirakiba Check Amadi Mahiri Singi Lairik Laisu Tamnanaba Polam Sing Adu Jwalamukhi Battalion ge Commander na Kusinake Khas Jempamna Ngarang Ima Panthoibi Haraubagi Lairoi Numiki Athengbada Activa Hurana Nabakhanaba Myoy Ama Lekai Miam na Fare Pagalaba Myoy Adugi Maming Longjam Laiba Jahi Kungamari Apopa Ingocha Wangoi Top Pangal Sifai Dagini Magna Lema Popom Mayai Lekai Dagi Honda Activa Ama Huralaga Purambadagi Miam na Tanaraga Fabani Mahaka Lakminaba Myoy Anina Tolaga Chen Kre Mapu Halaman Kauraba Matung Sinakre Jamaga Kuntruk Shuba Pukrambam Kazau Ningsing Thorom Ngasi Kangmong Maisnam Lekai Community Hall the Pangtokre Taramaduda MLA K Sarat Kazau Memorial Trust ki President S Heramani Susar Yake Social Welfare Club Hianglamgi members singna Labukta Leramba Sazi Ama Kalaba Matung People for Animal da Kusinaragle Club ki members singna Sazi Adu Faraba Matung Panchayat member Shyam da Kusinabadagi PFA da Pau Piraktuna Kankibani Kaisamtong Assembly Constituency ki IMC Ward Taramathoida INC ki Councillor Midep Oiriba Maisnam Joy Chandra Joy gi Firal Chingkhapagi Thorom Kaisamtong Top Lerekta Leiba Babu Mayum Mandopta ngasi pangthokre Thoramadu da MPCC ki President Tian Hau ki PDA ki Chairman Timangi Babu Hanagi Minister L Jayanta Kumar amadi Advocate Chongtham Narendra na maroiba Musing wena saruk yaki Achapot Leruni Haina Mayum dagi Tokiba Jahi Taru Katanga Riba Kurai Kongpal in Tobung Lekai dagi Malengman ba Maina Jingduna Sikiba Adu Marine Nevasingi Jackson Daba amadi Tausa Dabana Oyan Kibani Haina Malengman bagi Apopa Chongtham Inauna ISTV News ta Fundoroli Marilena Department ke Asoiba Aduna Mahaki Machabu Amuk Hingat Hanbadi Ngamlaroi Asigumba Laibak Thiba Asi Matungda Amu Hana Atopasingda Tahanning Di Haina Makata na Fundoroli Si na sana para yang mana. Saya tu orang bapa nak, bapa nak, kau ni, kau ni.
Asan fan lay ai kan isan pa gari matak tu amane chale sin ai sida pura isan pa pura e de amuk nale ga thona musha chen am chale ar muk tam thome adu de electricity gi aso bi ai gi jara thokra ju ai jara thoi bi atop ta thoi ha bele te sum ba kanu me am ju kar jeng je lo de acha pho lai ni chaki bi isan pa tu na Kalau itu nolai itu ni orang tu siapa lagi macam kamu mana ni orang itu, kamu siapa ni orang itu. 33 kV Harangoi Thongge underground cable charging tawgadaba maramna tha asigi kuntaret amasung kunipan ge ayu pung 8 ga minute nifu manga dagi nungthil pung 3 fawba mai mutkani hairi Tamelong district ke Khobom sub division ge manung chana longsai khulda iyungliba electric post sing ayabana ahoba Pambi oibana khudong thingai oigadori mari lenabo authority na hiramasida miyeng changbinaba village authority na miyeng chingsilakli hauzik sanabagi pau ngasigi sanabagi pau da Sunfish Cup Organizing Committee na sinduna ngastagi Kuman Lampak AstroTurf ta Sunfish Cup Thamaiban Athletic Union Sports Academy gi President Dr. K. Arun Kanta na hudokre jahi tarahundu makhagi sanakiba ahanba match da Maibab Khul UC na Mangal Football Club pu goal mari ahumda anisuba match sanakiba da Cycle Junior Club na Rafa Team Bibu goal manga sinoda ahum suba match sanakiba da KYFA na Tafaspa tabungko po goal mari anida amadi mari suba match ki sanakibada kurkul na kukabu goal taruk shinoda maithiba pikre jahi tara taruk makhagi sanakiba ahanba match da Pioneer Club na TDC bu goal ama sinoda amadi ani suba match ki sanakibada Rafa Team B bu Tafaspa tabungko na goal ani sinoda maithiba pikre Youth Development Center Club Kairau Bitrana Sinduna Maibam Lampakta Tim Tara Marina Group Maritong na Kaidotuna ngasidagi ahanba state level 7A side under 45 kg boys football tournament haukre haudopagi taromda Kairau GB Pradhan M Romesh Chandra Hana Gram Panchayat asigi Pradhan Oiramba A Hemanta amadi atay miyoy kaya susaruya ke tournament asigi ngasi ahobo numiki sanakiba match da Tafaspa tabungko na neroka sanga pambu goal ahum sinoda maitiba pikre Tafaspa tabungko ki mai pakpagi goal sing adu N Ingshan N Ranjan amadi S Punsibana Chanke Jiribam da chathariba taruk shiba Y Keso Singa Memorial Senior Volleyball Tournament ki ngasi sanakiba quarter final match da Jiribam Police na yang kainipan suba CRPF ahum anida thoikre Hayang ahanba semi-final da Jiribam Police amasung RYC ani suba semi-final da CRPF amadi kuntare suba Assam Rifles ka sanagani. Hauzik ngasi nongmagi oiba ay ngasagi pau pizari. ICAR Lampel Partigi Phangpa Pauda ngasigi khwaidagi sakhiba khwaidagi ingba degree Celsius kunmathoi nungshita yawba ising manilgi sang ayukta sa ngasigi nong sukhibagi sang kunmanga tasik ama millimeter ni Maroiba pa mukana pizari Council dagi corporation olakpada tawgadaba thabak mayam amalay masigidamak apaba miyoy khanba tangay pade haina Chief Minister Okrom Ibobina phongdokre Awang nopol lamdamda ani suba oina Jennings da I bank ama hangdokre amadi ILPS ki khongjang changsimbada mahiri singa police ka chaw na mukna bathokre nupi sina political party singe office da ngasi su thomjin kre ISTV ni pizaba pau matasi sinjari miyeng tabiri bisungwa mukana khunjari